situation gi yamna luraba timing sida government na loriba kino city ai adumate ki appreciate tawe maram di kagino da government akhoi yam tin tin chei ko hoi chei baduna maram oiraga makoi tabak tor po oiram basu yai but ngasi di mangda tare ba mangda khoi imangda ta bado government na haibadi CM da dum hairage direct makhoi da CM da dang da blame tor punina ko CM na thabak tore haibase ngasi ai miyam mamang da ai phungduk jage masi aseng seng bani aduna ngasi ai na thamgadori ba CM gi matang amadi hoji ai aduga mu yam saba hoji phung sa da kyam chumuno di khangde akhoi gi ichi naw mete yamana voice ama thare smaina kuki singna kenogi CRPF gi ama jawan ama driver ama da makok pale na nomai kape hoji sire haiba pau matai hoji kini ko adu kyam chumuno di khangri pau ngai minasi aduga kuki singna adu da kamen ama pihauri atopa amada group amada kuki na kamai to hobi habada asagi maitai sing maitai duna sire na pau pida iba poto adu sem chamana po waida kuki sing na smaina hayo huzik siboyama sipayama smaina sire habaje confirm taraba mali achum bo oiraba mali aduna huzigi siriba mi se CRPF admaina mana mention ma to howe adu amana huziki comment do pira matung da mana keno do post ira matung da nupa amana adudi yam phaine ena man comment pi hawe adu itarga sina takpadi karigumba amadi leire makhoi CRPF ta sopa mali sopa na siba amadi yawra mali masi kuki sina attack to boy ni ko ado sigi posina yam fresh oibo hoji ko ba pau dani ko aduna amana CM gi matang da aina ma thagat leire kaino habadi hoji kuki singi leiriba situation si automatically lure ko masi aina moi aigi inimi aigi yekna badu ya khanwa ta aidi kuki kuni maki yekna basu na tai hana su dum hai lai huji hai lai apaba myam amusu lai adu fattaba sing dune ina ngasi cheiri myam ji ko han deuna hauji kariyan leige haba matamda CM da makoina Guwahati Jungi Guwahati da CM ga tawraga makoi gi MLA ahum ga tawraga MLA ani ga CSO amagi leader amaga makoi Guwahati da unai habne ko kamna bagi lamdi haide jiri ba ma somto igedra na khalli maramdi kayno da moina haibai matung do lamdi pande do huji haibane moi gi do ko huji kine ado amana leiba condition jida CM na aduda unai kholen hai aina di hana khoina sipong ngangna bam tiagi ko kana unai kholena adu wadi ba amoi jasano but kuki sing na di hai reba kanglei pak CM na hai ba moina mention to boda ko hai means akoi kanglei pak hai ba potse manipur na le ba potse kanglei pak koina kanglei pak na yai phari manipur ni yai phari lau potse masi khara success oi ba oi re hai ba se ai myam thamjage aduga CM na nangai torom da ba adu ata oi tokraga manung da urama potse hoji pokhai re ba hai be di CM na tawri report myam je hoji thol eba mapanda maramdi CM na lanje loisana bu hot nai hai ba se ipong phung na kuki sing na president ni ko mkhoi gi kainom hai ne hoji do kare ba secret kainom hai ne secret intelligent president hai ba secretary hai ba du na che tha bani ko moi gi kino da thagalak pani ko madugi kino dai siara ma tawjagi bane madugi kino da CM je unaraga CM na hai ri ba makoi ahum je unaraga lanje loisana laga lanje mapung hai ba di ing tapadi lakna bagi da makta khone hai ba sima de CM na taksare ba ko utle tawre adubu kuki sing na yaning dre ba aduda unariba kuki sing do mayum mai thabra chahi kun boycott tawbra natraga CSO sing na kim sing na natraga mama sing jina makoi gi mathak makoi ong gi mathak ta kari tawba ya hai ba se mayam lepi ona makoi ji pura phong sare hoji kana umkhran hai hatokrasi makoi mi da ko kana umra kha adu tawsi ada to aduda takpadi makoi se just 1 minute ai da voice la abe ko phone ta pakhat gi ko
ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯅ ꯐꯣꯟ ꯑꯃ ꯂꯥꯛꯁꯜꯂꯛꯇꯅꯀꯣ ꯑꯩ ꯔꯨꯝ ꯑꯃ ꯆꯦꯟꯖ ꯇꯧꯒꯗꯧꯕ ꯔꯨꯝꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯇꯣꯄꯤꯛꯇꯣ ꯀꯥꯏ ꯌꯧꯔꯦ ꯐꯣꯟ ꯑꯃ ꯂꯥꯛꯁꯜꯂꯛꯄꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯥꯏꯠ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤएमꯅ ꯑꯗꯨꯃꯛꯇꯤ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯐꯪꯉꯦ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯒ ꯁꯤएमꯅ ꯍꯣꯠꯅꯔꯕ ꯍꯥꯏꯕꯁꯦ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯌꯥꯎꯔꯝꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯨꯅ ꯊꯣꯛꯏꯕ ꯅꯣꯇꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯕꯤꯛ ꯋꯥꯔꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯋꯥꯔꯅꯤꯡ ꯑꯃ ꯀꯦꯄꯤꯇꯦꯜ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯕ ꯈꯣꯠꯄ ꯃꯣꯏꯅ ꯉꯥꯡꯅꯩꯀꯣ ꯃꯁꯤꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯇꯝꯖꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯗ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯁꯤएमꯗ ꯆꯩꯗꯅ ꯉꯥꯡꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯃꯁꯨ ꯂꯣꯏꯅ ꯆꯩꯅꯩꯀꯣ ꯆꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯤꯗꯤ ꯁꯤएमꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯜꯍꯧꯃꯤꯒꯤꯗꯃꯛꯇ ꯑꯗꯨꯃꯛꯀꯤ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯣꯏꯒꯤ ꯅꯣꯇꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯈꯤꯇꯪ ꯎꯕ ꯐꯪꯖꯩ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯑꯩ ꯒꯨꯗ ꯐꯤꯜ ꯑꯣꯏꯌꯦꯕ ꯑꯩ ꯇꯁꯦꯡꯅ ꯒꯨꯗ ꯐꯤꯜ ꯑꯣꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯚꯣꯠ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯚꯣꯠ ꯂꯣꯏꯔꯦ ꯑꯗꯨꯅ ꯚꯣꯠꯀꯤ ꯋꯥꯔꯤ ꯄꯨꯁꯜꯂꯛꯀꯅꯨ ꯅꯪ ꯁꯤएमꯅꯤ ꯅꯪꯒꯤ ꯀꯩꯅꯣ ꯅꯪ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯄꯨꯁꯜꯂꯛꯀꯅꯨ ꯚꯣꯠ ꯂꯣꯏꯈ꯭ꯔꯕꯅꯤ ꯔꯥꯖ꯭ꯌ ꯁꯦꯚ꯭ꯌ ꯑꯗꯨ ꯑꯗꯥ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯚꯣꯠꯇ ꯁꯤ ꯄꯨꯁꯜꯂꯣꯏꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤएमꯗ ꯒꯣꯔꯃꯦꯟ ꯄꯨꯂꯞ ꯄꯟꯗ꯭ꯔꯒꯁꯨ ꯁꯤएमꯅ ꯂꯧꯔꯤꯕ ꯔꯣꯜꯗꯨꯗꯤ ꯐꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯃꯁꯤꯁꯤꯅ ꯍꯦꯛꯇ ꯇꯨꯡꯗ ꯐꯔꯛꯀꯅꯤ ꯑꯣꯔ ꯐꯔꯛꯑꯣꯏ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯄꯣꯠꯁꯤꯗꯗꯤ ꯒꯣꯔꯃꯦꯟ ꯀꯩꯅꯣꯅ ꯁꯤएमꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗꯤ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯏꯅ ꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯑꯥꯔꯊꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯦꯠꯂꯤꯁ 90% 80%ꯗꯤ ꯑꯩ ꯍꯟꯗꯣꯛꯄ ꯉꯝꯃꯤ ꯍꯟꯗꯣꯛꯄ ꯉꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯄꯦꯟꯗꯕꯗꯣ ꯑꯩ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯕꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯒꯣꯔꯃꯦꯟꯗꯁꯨ ꯄ꯭ꯔꯦꯁꯔ ꯑꯗꯨꯝ ꯄꯤꯁꯤ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯂꯥꯏꯊꯣꯛꯀꯨꯝꯁꯤ ꯑꯗꯣ ꯑꯐꯕꯔꯣꯝꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗꯤ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯑꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯃꯅꯤ ꯀꯥꯡꯄꯣꯛꯄꯤ ꯑꯁꯣꯝꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯩꯇꯩꯗ ꯔꯤꯂꯦꯁꯟ ꯊꯝꯃꯤ ꯑꯗꯨ ꯊꯝꯃꯤ ꯑꯗꯥ ꯊꯝꯃꯤ ꯅꯨꯡꯁꯤꯅꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯖꯅꯤꯡꯉꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕꯤꯕ ꯅꯠꯇꯕꯀꯣ ꯀꯨꯀꯤ ꯅꯨꯄꯥꯁꯤꯡꯅ ꯂꯥꯟꯅ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯑꯗꯨ ꯎꯕꯩ ꯃꯊꯧ ꯇꯥꯗꯦ ꯁꯤꯃ ꯑꯩ ꯋꯥꯈꯜ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯏꯁꯦ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯊꯕꯤꯔꯣ ꯀꯔꯤ ꯃꯔꯝꯒꯤ ꯁꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯑꯐꯕ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯃꯁꯤ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯃꯟꯕꯗꯒꯤ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯤ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯞꯗꯦꯠ ꯊꯨꯅ ꯂꯥꯛꯅꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯩꯅ ꯈꯟꯕꯗ CRPF ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯃꯦꯟꯁꯟ ꯇꯧꯔꯛꯏꯕꯗꯨꯅ ꯇꯥꯛꯄꯗꯤ ꯑꯗꯨ ꯆꯨꯝꯃꯕ ꯃꯥꯜꯂꯦꯅ ꯑꯗꯨꯅ ꯃꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯥꯈꯠꯅꯔꯦ ꯌꯥꯝ ꯊꯤꯅ ꯃꯊꯥ ꯁꯥꯟꯅꯔꯦ ꯃꯈꯣꯏ ꯑꯗꯣ ꯈꯪꯗꯦ ꯂꯥꯟꯁꯦ ꯉꯥꯏꯔꯁꯤ ꯀꯅꯥꯅꯣꯅꯦ ꯑꯩꯁꯨ ꯑꯃꯠꯇ ꯌꯦꯡꯁꯤꯔꯥ ꯈꯜꯂꯤꯅꯦ ꯀꯥꯡꯄꯣꯛꯄꯤꯗꯩ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯣꯏꯔꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯀꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯗꯨꯗꯅꯦ ꯀꯨꯀꯤ ꯅꯨꯄꯥꯁꯤꯡꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯣꯏꯁꯦ ꯑꯗꯣ ꯅꯣꯏꯅ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏ ꯑꯁ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨ ꯇꯧꯗ꯭ꯔꯥꯅ ꯍꯥꯏꯅꯤ ꯑꯗꯨꯅ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯀꯣꯏꯕꯤꯌꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯗꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕꯗꯤ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯃꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯍꯨꯟꯅꯕꯁꯦ ꯇꯣꯛꯄꯤꯁꯤ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯍꯨꯟꯕꯁꯨ ꯇꯣꯛꯄꯤꯌꯨ ꯄꯣꯂꯤꯇꯤꯛꯁ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯌꯥꯕ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯅꯕ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯕꯅ ꯀꯨꯀꯤꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯑꯃꯗꯤ CRPF ꯑꯃ ꯁꯤꯔꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯁꯣꯛꯄ ꯌꯥꯎꯔꯛꯄ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯆꯔꯛꯄꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯄꯣꯁ ꯑꯃ ꯍꯧꯖꯤꯛ ꯊꯥꯒꯠꯂꯛꯑꯦ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯗ ꯒ꯭ꯔꯨꯞ ꯑꯩꯅ ꯌꯥꯎꯕ ꯒ꯭ꯔꯨꯞꯁꯤꯡꯗꯨꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯅꯛ ꯑꯅꯛꯄ ꯍꯥꯏꯕꯗꯤ ꯖꯒꯥꯁꯤꯡꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯣ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯦ ꯑꯋꯥꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯇꯧꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯔꯦ ꯈꯣꯠꯂꯦꯅ ꯃꯣꯏ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯅꯔꯦ ꯃꯣꯏ ꯁꯤꯌꯥꯔ ꯇꯧꯔꯦ ꯁꯣ ꯃꯦꯅꯤ ꯁꯤꯌꯥꯔꯅ ꯂꯩꯍꯧꯋꯤ ꯒ꯭ꯔꯨꯞꯁꯤꯡꯗꯨꯗꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕ ꯅꯤꯡꯁꯤꯡꯉꯤꯀꯣ ꯃꯌꯥꯝ ꯑꯃ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯖꯤꯔꯤꯕꯥꯝ ꯂꯣꯁꯣꯝꯗ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯁꯤꯔꯤꯕ CRPF ꯁꯤꯔꯤꯕ ꯃꯐꯝꯁꯤꯒꯤ ꯈꯔ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯣꯏ ꯑꯦꯇꯦꯛ ꯇꯧꯅꯕꯅ ꯃꯈꯣꯏꯅ ꯍꯥꯏꯔꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯁꯦ ꯁꯣꯏꯅꯗꯃꯛꯀꯤ ꯃꯈꯣꯏ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ
मोइदा असी अना यारपगी फिबम अमदा चाउना लेरेबा अदो असी अना यावगी फिबम चाउना लेरबनिना अतोप मफम मफम अतोपदा मोइ अटैक मचा मचा तौरगदी नसागी सेंटर फोर्स ट्राई सेंटर फोर्स सोमदा थाजंगदबा सिंजे असोमदा येन थुकनगिबगी येन थुकनारगदी यामरो हाइबगी वखलमदा लेबोइरम बसु याय मरम अदुना अतोप मफम दसु अखोय चेक्सिनना लेबियु मफम खुदिमक्ता चेक्सिनना लेबियु नखोइना टोक 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 कापपसु याय कापागसु चेक्सिनना लेबियु हाइबसे थमजगेना मेसेज पिजरपनि अतोप बुजि जिकि मेसेज अइना मेसेज अमा इबा हाइबसिना म्यामना लुमना लौदबा यायबा अदो वॉइस होइना सिमाइ थागतपसिना म्यामना थोइना लुमना लोबिगनी एना खलगा आई वॉइस होइना थाजरकपनि सिमाइना हुजि मखोइगी ग्रुप ता हाइबदो मदुगिदमक्तनि म्याम वारो बिगनो आई लाइफ हंजन थाय दसु वारो बिगनो यामना मरु ओइना खलगा थाजरकपनि अमकुजु हंजगे कुकी सिंगना मखोइगी ग्रुप म्याम अमा आइना याव ग्रुप खुदिमक्तदा अदुगी मेसेज तो चम चम मानबदो मेसेज लो यौरे यौरे पोतसे अतोप मफम सिंगदा नखोइ अटैक तोबिरो मखोइ अमता कापा होबिरो अखोइ असोमदा अवाफमदा तारे ना मखोइ मेसेज थागलपनि अदुगी मेसेज तो सो मिनी शेयर अन लेबनि सो मिनी शेयर मींस अतो तो म्याम अमसु थारम मनि मखोइ अदुना सोइना तरकदरा हाइबै चिनबगिदमक्ता इचिन नाउ सिंग चेक्सिनबगिदमक्ता लाइक तो ले मगसु चेक्सिनना लेबिनबगिदमक्ता आई मेसेज पिजरपनि म्याम फ्रंट लाइन दा लेबिबा दai खुंगाप इचिन नाउ सिंगजु यौहन बिउ हाइबसे सी वॉइस आइगी लाइफ से थादोक तलगसु लाइफ से शेयर तो पामद्रगसु इसागी कमेंट इसागी पोस्ट अमा लोय थागत पिउ हाइबसे आई मेसेज पिजरी अदुगी स्क्रीनशॉट मचा अमा आई हापचगे हाइबसे आई म्याम दा आई अदुगी स्क्रीनशॉट तो आई ग्रुप ता थागत चरके आई पेज से थागत चरागे सीबना त्रिसोकपने कनो तो मखोंग दा पानबा मोइ कनो तो बदा अमना फैगन दा पामरा कनो माहाय अदु चपचाबि खंगद्रि आइजु मोइ ngasai उबुदुदा फराई लाइफ लोशन जरगे म्याम सोइना कनो तो बिउ हाइबसे थमजरी इसागी अकाउंट दगी पोस्ट अमम इबिउ खुंगा पैसि नाउ सिंग चेक्शन ना लेबिउ हुजे मकोइगी स्माइना अतोप मफम दा अटैक तोना बा हाइ ग्रेना अदमाइना हाइबिना बा हाइ मेसेज पिजबनी म्याम थागतचरी किनो तौरगा आई लोशन जरगे को अतोप के मोइ ग्रुप ता के हाइनरे हाइबदो येंजगे मसे मेसेज पिजरे इसे यामना अस आई वा सांदो अरोगे आई वांगांग बै ngमद्रे